Loyalam E-PAO tabiriba khudimakpu Huitram Susmitana namidangi paw pizari ahanbida maruoiba headline. Athuba Matamda popular government ama Semnaba Hotnari Bjpgi MLA singi Manungda TOKHAI2 Tabagi Wapham Leite haina sardana fundorakli. Amit Sana yengthinari ba maite amadi kuki purup anigi mayaida nagagi MLA singna leptuna kuki MLA singa wari sanaduna santi puruna basinara kre haina thajanari. Manipuri santi hanjana ba lamdam asigi tongan ba kanglop purup ki miyoi sing unaduna Home Minister na wari sanabagi tabag chathari haina and virena phondorakli. Pau sandona pijari. Athuba Matamda popular government ama Semnaba Hotnari Bjpgi MLA singi Manungda TOKHAI2 tabagi Wapham Leite haina sardana phondorakli. Congress na Assembly dissolve taraga election thingnasi hariba asi hauzik election tawagi matam nate miyamna pamnaba popular government ama Athuba da Semnaba Hotnari loinana Bjpgi Manungda TOKHAI2 tabagi Wapham suklei leite haina BJP Manipur Pradesh ki President A Sarda Devi na phongdokrai. Wapham asingasi Imphal-gi Nityapa Chuthekta leiba Thambal Sanglenda pangthokpa pawi mifam amada Sardana pawmisingda phongdokhibani. Mahakna makhatana phongdokhibada ingkomja 1995 da BJP-gi party leitri. Masida karamna BJP na lebak thugainaba honarakpadagi emergency thamkhibani haribanu BJP da aranba charge tawnaba honariba Congress Bharat ki rajniti gi itihas ningthina kham mathoktai tasengmadi matam adugi Prime Minister oirambi Indira Gandhi bu chahi taruk bot lepa yadabagi court na rai tarakpadagi power pambagi mayaina national emergency thamjinkhibani masi na thaiduna BJP da aranba charge tawsinba asi tasengna laibak thibani haiki. Mahakna makhatana hai adugumba emergency matam aduda Manipur gi paumi ama yauna paumi chaniga nifusu emergency gi matamda paw phongbagi damak phajinkibani makhoina tawkhiba democracy khongoina ba thawong adu BJP da oina onsinduna democracy khongona ba party ni haina maral sirakpa ase tasengna angakpa pu I haiki. Paugi mifam aduda paumising na hangba wahangi paukhum piraduna A Sarda Devi na makhatana haiki. Hauzik Manipur miyam na pamliba asi Athuba Matamda popular government ama semani. Miyamgi apamba matung ina popular government ama semnaba honari. Jairak asida fresh election pangthokpa haibasi miyamgi apambagi mayuktani hairabaduna BJP-gi MLA singi Manungda TOKHAI2 tanabagi wapham suklei leite. Asengba achumba matamgi matung ina adumak mayek singna miyamna khangba ngamgani haiba wapham su paumisingda phongdokhi. Amit Sahana yengthinariba maite amadi kuki purup anigi mayaida naga MLA singna leptuna kuki MLA singa wari sanaduna santi puraknaba sinarakre haina thajanari. Numit kharanigi mamangda Naga People's Front MPP ki MLA kharaga Union Home Minister Amit Saga Dalida unaduna wari sanakibaga lonana Union Home Minister gi makedigi Naga gi MLA singna Manipur da hauzik tholiba irang asiga mari lenana yashinaba purakpa ngamdana yengthinaduna leriba maitei amasung kuki purup anigi mayayda leiduna warishin ama puraknaba thodang lawgadabani haina sinar kibalei hairi. Pauche asina phangba paugi source amagi matung innadi Union Home Minister Amit Sahana NPF ki MLA kharada sinarakhiba wapham asi thabakta onthoknaba honaba oina ngarang BJP ga punna chaminariba NPF ki MLA ani haibadi awangbang nimai amadi laisio kashingna moregi kondong lairembi yaudringe chikim bilas ki mayoknaba nakalda leiba MLA letpau hawkip ki mayumda chatuna wari sanakhibani unaba aduda MLA letpau hawkipna naga MLA anibu harau taramna okhi Bagalunana, Punna Chaklen Amasu Chamini Kibagalunana, Pung Amarom Hena, MLA Ahungi Marakta Warisanaki. Warisaraba aduda hauzik yengthinaduna leriba maitei amasung kuki purup anigi marakta yasinaba puraktuna Manipurda tholiba irang asi loishinabagi matangda karamba wari sanaki habidudi chapchana khamangamdri. NPF ki Naga MLA anina kuki gi MLA letpau hapki ko unaduna wari sanaraba matungda ngarang numidang Bisnupur district ki ningthokong ward number 2 gi ningthokong kaithal manakta laiba MLA Govindas Konthojong gi mayumda hanagi Manipur gi lengakta yauramba amadi sagotlamba MLA sing unaduna Manipurda anawba lengak ama semnabagi matangda bifam pangtoktuna wa khanakibagi maram oigani hairi. Pau asina hai ngarang Govindas ki mayumda pangthokiba mifam aduda BJP-gi MLA sing habedi hanigi Chief Minister N Viren kumbi SC-gi MLA S Premchandra lamlai-gi KH Bomsa Sekmai SC-gi Haikam Dingo Langthabal SC-gi Karam Shyam NPP-gi Oinam SC-gi MLA Irengbam Nalini Moirang SC-gi Thongam Santi NPF-gi Tamai SC-gi Awangmum Nyungmai
Fongyar SCG Laisio Kaising Amadi, Chingai SCG Kasim Wasum Saruyaki. Mifam aduda JDU gi oina MD Abdul Nasir Saruk Yakibaga lunana MP Maharashtra Jawbasu mifam aduda Saruk Yaduna numidang pung 12 helaba phawba mifam adu chathaki hairi Pau asin hairiba mifam aduda NPF ki MLA awangmam niumai amadi Laisio Kaisingsu Saruk Yaduna makhoi anina kuki MLA letpau hawkip unadura wari sanarubagi pawdamsu mifam aduda thamki hairi Manipurda Santi Hanjinaba Lamdam Asigi Tongan Tonganba Kanglup Puruk ki miyoi sing unaduna Home Minister na wari sanabagi tabak chathari haina and Virena Fundorakli. Manipurda mamang thakta lengak sasan taramba lengak singna soiramba kaya semdok tripawba Manipurda irang tappa purakpa sungam ngamloi. Hauzik Manipurda tholiba asisu mamang thakta palamba sarkarna soiramba kaya adu semdok na bahona bada thokibani. Manipurda tangdu leitaba hanjinaba lamdam asigi tongan tongamba kanglup puruki miyoshing unaduna Home Minister na wari sarabagi tabak chathari. Athuba matamda Manipurda tangdu leitaba hanjil hanba ngamlagani haina hanagi Chief Minister nongthambam Birena Fongdokrai. Wapham asi Indira Gandhi na Bharat ki Prime Minister oiringai matam ing kumja lising amaga chamapan humdra manga da thamkiba National Emergency ga mari lenana hauzik Prime Minister oiriba Narendra Modi na iba emergency haina mingthonba lairik amanga si BJP Manipur Pradesh ki President E Sarda amadi hanagi Chief Minister N Viren Anina haunabi matung ina phongdopaga mari lenana thoramda wangangnaduna phongdokibani Thambang Saleng da pangthokiba thoram aduga mari lenana N Virena makhatana hai ing kumja lising amaga chamapan yangkhai phawba schedule tribe ki list ta chanduna leramba maitei bu schedule tribe ki list ki kanana lokthokibano inner line permit chanaramba adu kanagi matamda lokthokibano punna hingminaramba Manipur da karigidamak ching amadi tam khaidoktuna MLRN LR Act na handuna tokai tahankiba Asigumba mamang thakta soiramba kaya asi BJP lengak lakpadagi semdokna bo hotnaduna lakhi asoiba semdokna bo hotnabada hauzik Manipur miyamna awaba mayoknari bani asoiba kaya asi semdok trip hawba isagi oiba achumba lambi sambangamloi mahana makhatana hai ngasi phongniba lairik asi ingkumja lisingamaga chamapan humdra manga da Congress na thamkiba emergency adu karigidamak thamlibano haibadu miyamda khanghanaba lairik oina ithokduna phongbani matam adu da Congress lengakna Manipur dagi yauna journalist kaya Congress ki mathakta paw hablubagi damak jail da namshinduna thamki miyamna lairik asibu paduna democracy khongoinaba political party asi karambano haiba khangdokminasi haiki Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Mizoram da thokpa hingsa gi thodok chada yangkhai hena mapandagi changlakpa refugees sing Chennai haina phongdorakli Mizoram da tholiba crime amadi hingsa gi thodok chada yangkhai rom henbada mapandagi changlakpa refugees sing Chennai haina state adugi home minister ke sabdanga na phongdokrai Matam khragi mamangdagi hauna mapandagi changlakpa miyoi kayamarum Mizoram da changjafam loduna leri maru oina Myanmar amadi Bangladesh dagi changlakpa refugee listing kontra hena tongan mabafam da changjafam loduna leri Yumlo naba Manipur dagi chelakpa internally displaced person kaya su hauzik changjafam loduna leri haina mahakna makhatana phongdokhi Oirakli be phibam asigi matangda pangthokpa review meeting amagi mayai tangbal loduna wangang khibada Home Minister na hai Mizoram da mitop kaya changsilak khraba matungda noma gi khudong thiningai oiba crime thokpagi chang wangkhalakle criminal case ayamada ngamkhai wangmadagi loan na changsilak khiba miyoi sing Chennai haiba yamna mayek singna khangmangamle ing kumjali singani kulmathoi gi February da military ku tawnaba Myanmar da military gi lengak leitraba matungda Myanmar macha kaya ngamkhai lansilaktuna Mizoram da changjafam loduna leri Bangladesh ta su military na ing kumjali singani kunithoi da ethnic insurgent group amagi mayokta Pakistan operation chathaba hokraba matungda lebak adugi miyoi kaya chinsilaktuna Myanmar da saidafam loduna leri ing kumjali singani kulhumjoi gi me thada maitei amasung kuki phuruki miyoi shingi marakta hana sunabagi thodok ama Manipur da thokraba matungda Manipur gi masing yamlaba kuki phuruki miyoi kaya marum Myanmar da chinsilaki mapandagi changlapa mitop sing masak khangdonaba Mizoram lengangna akhanaba thorang kaya lokhale mapung oina Myanmar gi changlaktuna Mizoram da changjafam
loduna leriba miyosing adu Mizo singa nakna mari lenaba Chin Purupki miyoina ayambani Manipuri changsilakiba kuki Mar Zomi Purupki miyosing amadi Bangladesh ki changsilakiba Wapham tribe ki miyosing su Mizo Purupka yamna naknaba mari lenaba miyoy ngaktani hari Haukiba Irai Numita Pangtokiba review meeting da Mizoram gi Home Minister Semnaba na hai Mapandagi mitop changsilakpa amasung state Manungda crime thopagi chang hengalapagi matangda mathau ningthi na pangthopangamdaba police personnel sing voluntary retirement lohhanduna thabaktagi pothanaba thorang lokhalagani police department pu mathau ningthi na pangthok hanabagi pandamda mathauda checksindaba police personnel sing thabaktagi pothanaba thorang lokhalagani law and order ningthi na ngak shenbagi thodang lengak khaktagi nate haina palladuna Home Minister na makhatana hai maratapna state ama ohenaba honabada civil society organization amadi micham miyam gi mating lobo mathautai village defense force singi mapangal kangkhat handuna state manungda pamdaba thodokshing makhatana thogandanaba honabagi tangai fadaba sulei haina sufongdokhi Ukhrul district ta Kukina Tangkhul community singbu phuba kihenbagi thabak chathaba condemn tawi haina Federation of Haumina phongdorakli National Highway 202 Imphal Ukhrul Lambida passenger puba gari amada Kuki singna driver amadi passenger Tangkhul nupi amabu asokapan nangankiba thodok adubu Federation of Haumina akanba mawongda condemn tawrakli Hiramasigi matangda Federation of Haumigi Vice President gi thawpuriba Dr. K. Hera Kabuina khudyek piduna press ta thadorokpa cherol asina hai Mongko Chepu village thokiba thodok asina ahan banate mamang litanda taba kuki kharana Tangkhulgi village authority gi maru oiba miyoi ama naitana phurakibagi wapham laikhre kuki singna leriba mapham ayamba Tangkhul singna miyoibagi minungshi utuna Tangkhulgi lamda lehen khibana ayambani lamhenba kuki singna phuba chaiba gari thugaiba achat awok check tauba passenger singda kihenba kaya leiragasu minungsi yenglaga Tangkhul singna ngakpiduna lakhibani hari cherolasina hai masimakna yani haina hanjin chatharakibani lambi asida sanglaba matamsi maitai singna Ukhrul lambi asida chatre kukina chathandre maitai chatre khangna Tangkhul community ki passenger sing toina check tawduna harassment piba asi community amabu sitaba amadi singnabani maramaduna handak tholiba driver amadi passenger phubagi thabak asi makhatana thogandanaba customer gi thakta while batanatana culprit sing adugi mathakta FIR chanduna logi oiba cherak pihengadabani Federation of Haumina Kato Katamnau Long amadi Tangkhul Naga Valley Student Association na chatharakpa thabak singda mapungphana sawatkani hari Miyoi tara humdoi positive oirei Manipur ngasi khaktada miyoi tara humdoi COVID positive oikhre miyoi contract discharge tawkhraba matung state asigi active case chamaga tara nipan khaktam ngai haure haina IDSP dagi phangba pauna hari ngasi positive oirakhiba miyoi tara humdoi atugi manungda tarukna nupani aduga tareitna nupini Imphal West district dagi miyoi tara Imphal East Bisnupur amasung Thobal district dagi miyoi amam positive oikhi ngasi phawda discharge tawkhiba case puna chamaga tarani thoshukre State asida COVID-19 ki phibam khara khajikna faraklabasu miyamna COVID ki chakna kanglon sing ngakpinaba yariba mokai face mask upinaba amasung hand sanitizer sizinnabaga lunana toina khutsa hambinaba apil torakli Nupi anina puduna lakpa yungang amadi yungau sing fagakrei Ngarang nungthil yasalapa matamda Assam amadi Manipur anigi lonaba Chiribam district ki FC Gate manakta nupi anina puduna lakpa yungang amadi yungau kayamarum fagat pangamde hari Police ki pau asina hai yungang amadi yungau shinga konana fagalaba nupi ani adudi Chamsinlu Rongmai Chahinifu Leifam Nungkau Part 2 Rani Colony Kaimai PS Tamenglong district Gaichindiu Rongmai Chahi Kuntrataret Leifam Oinamlong Part 2 Kaimai PS Tamenglong district tagini hari Makhoi anidigi faraba yungang amadi yungau sing adudi McDuel number 1 bottle maudra manga iconic height chamaga taramari Kingfisher beer cans chani ga taruk stock beer 12 Godfather beer tarani thoi Turbok beer taruk Old Monk beer case kunmari KD whiskey tarani thoi amadi yungau liter tarani hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arobada maruiba pau amuka handa pizari
Athuba Matamda Popular Government ama Semnaba Hotnari Bjpgi MLA singi Manungda TOKHAI2 Tabagi Wapham Leite haina Sardana Phongdorakli. Amisana Yangtinari Ba Maitei Amadi Kuki Purup Aniki Mayada Naga MLA Sing na Leptuna Kuki MLA Singawari Sanaduna Santi Purangna Basinara Kre haina Thazanari. Manipur Santi Hanjina Balamdam Asiki Tongan Ba Kanglo Purup ki Miyoy Sing Unaduna Home Minister na Warisana Bagi Tabak Chathari haina Envirena Phongdorakli. Matang asida Loyalam E-PAO na namitangi pao pibil lozare tabiri ba khudimako amuka hana khurumjari.